Manipur da thokliba irang asitana tana Jammu Kashmir da su manungi oiba khulai paiba naharol singa Indian Army ga kapnabada officer ahum ga konana jawan ani laikhidre ba makhoi dugi maithong sing asini Jammu Kashmir gi Anantnag amadi Rajouri ko famda naharol ga Indian Army ga manga khutheng na tuna kapna ki masida colonel ama Major ama aduga police ki DSP amasu laikidre loinana jawan ani amasu laikide side amata naharol ani amasu loisin bangam ki hairi khuthok na asida army ki hui amasu laikidre amromda Manipur gi wafamda BJP gi MLA ke amrom central leaders in meeting torun bagi damak Delhi yaukre hairi karam tawna yamni state asida santi hanjil halakna ba hotna ba yai madu khanna bagi haujik paliba government the civil organization ke ana yangna peace purak bagi kholau tatna lauri kanglub amana state cop ta yangna peace purak bangamdi haibagi achak bu utnari Jarak sidama pam the fresh violence ki paudi asum marak ta thokli haujik su solution gi we asi mangai re haibagi phibam di udi Delhi da famga doriba wafam mifam asigi matung da kari ultimatum lakpa madu yeng batai matam di sang thaman kre masina public life amadi satra satri de impact hena lakhan gani haiba jingnari Amrom the Kerala da Nipah virus ko ba ama thorak tuna mi mari anaba thengdaru da ani amadi sire aduga ani amrakan na layengli Kerala da virus ase sandorak tana ba cantonment zone taret haujik sem duna thamle aduga public alert oyu high kre mask sijin na ba atai precaution swam na kan na lokhatli Side of the China amadi India gi marakta border gi tension marakta oiduna lairi maramasina Indiana yamna chawraba infrastructure total 3000 crore gi project ama mapung phana pangthokle masigi infrastructure asi tawbaki maram lan ka oirabadi China na lak chaba yadana bani project ase China amadi Bharat gi marakta 3500 km border line ase secure oina thambagini project asigi manungda anova road kunithoi bridge humpamanga airfield ani helipad ani airfield adusu sathina wangma famda sabagi wani saba haure amasung madu 1300 feet mathakta Ladakh ta sadorini masiga konana Assam gi Balipara dagi Arunachal gi Tawang yauna connect toba lainung gi lambi amasu sare mingna nechifu kawi surang double lane gi surungni nong chure nong sare at any condition Tawang ga connect toba Amrom the Libiya da nong sit amadi ising na mioi lising taret sire aduga mioi lising kun mukna thi phangdre sathina kan ba nong amadi ising ichaw na dam ani thomgai dokhibana amuk hena mi sokhan kibani Turkey Tunisia Algeria na chingba leibak tagi mateng gitamak pujilli sathina chawrba awaba mayok nari Libiya da hujikma Amrom the Russia ki President Putin amdi North Korea ki Kim Jong Un animak asi handak Russia ki Vladivostok shahar da unare West country sing namasi oigadauri hairam bani Putin sathina harau kre dinar ka punna tha kwang bomong de share tawna krening thawani mak Putin ne Kim Jong Un bu Maru Oiba Pao Khara tang uhan ki hairi Space Center the satellite launch toba International Space Center the karam pot thagali asina chingba amasung Maru Oiba wafam kya ta makhoi ningang na ki hainaki aduga Russia ki president na haiki leibak ani ki marakta relation ase yamna amuk hena cheksin na leibagi tamak ekoina honari